ꯇꯥꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯂꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯒꯅꯨ ꯊꯕꯛ ꯍꯥꯏꯗꯣꯛꯇꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Manipur University ki campus da lariba army camp athubada phongdoktuna atopa mafam amada saraba hotnaragani haina chief minister na phongdokre India da hokiba pung kun marida nauna COVID-19 positive oiba mioi lising ama jama panifu taruk thingnakre mioi lising ani jamni ga tara tare na laina asidagi fagatki amadi mioi tara na lakidre Kurumjari numidang maranggi poni news meng tabir mayam pamna mangpu Bidyalaxmi taram na oktari hauji pau sandok na pizari Chief Minister ama oina ngasi fawba lupa ama fawba corruption tokhiba leitri corruption haibasi isa na tawhanbani isa na wachat wanom tawdana mina lawrage haina yumda lakloi handak nauna lawrakadawriba posting asigidamak kanaguma mioi amatada lupa ama fawba pibiganu thabak haidoktana namsinduna thamba ngambre yingsi haina Manipur gi Chief Minister Nongthombam Birena phongdokre wafam asi ngasi Chamaga Kuntra Mathoi Manipur Police Rising Day listing ani kunithoi service always everywhere haiba thimda 1st Battalion Manipur Rifle Ground da pangthokpa thoram aduda phongdokhibani thoram aduda Manipur gi Chief Minister Nongthombam Biren Manipur gi MLAs Police Department ki atei atopa makok thongba officer singna thoram gi athoiba mitunglen oina saruk yakhibaga loinana thoram aduda tongan ba department gi personnel singna March Pass tatki amadi March Pass aduda makok mathang taraba singda mana piduna ikai khumna basu utkhi thoram aduga mari leinana N Birena makha taraduna hai listing ani tara taruk tagi recruitment tawduna lakpana chingi lam singda department khudingi staff walakpana handak lawga doriba posting asida kanagumba mioi amatana wachat wanom tawbiganu qualified oiba misak khalasi miyamna wakhal tabiro mai horol dagi leiminarak laba ekhoi chingmi tammi punna amana amagi lon khangminaba mathau taba maramna education department ka tanaduna mahirui singbu school singda amadi lenga ki leiba department singda takpi tambinaba khanaba loye hainasu phongdoki nakal amaromda khunai asibunga liba fataba singbu semdoknaba uniform da leiriba mioi singna lebak asibu Mangnabe illegal oiba mayai kaba nisha amadi posak sing yon bat natraga chaba tawbigano border area oirabasu ngasi Manipurna ningtamna hingba ngamliba asi uniform da leiba personnel singna ningthina mathau tawbanani puwari dagi sago naduna lakliba sago lanmibu yokhatpa haibasi maru oi leiriba uniform personnel singdagi mioi kun khangatuna ima kaithel da duty tana basu sem sari haiki amadi VDF personnel singi oinasu Manipur Police lawba matamda physically fit oiraba mioi singi damak chada tara reserve thamme hainasu phongdokhi Rosilakpada Manipur gi Chief Minister ama oina mahakna uniform da leriba smart oiraba police personnel singna haukiba chahi manga asida achauba ahongba ama puraktuna ekhoi masen amana amagi marakta understanding lainaba afawa khunai ama oinaba hotnabada kathokhiba singbu Thagatpa amadi ikai khumnaba su utkhi The seventh contingent approaching State Police in the border the objection later Honorable Union Home Minister Amit Shah in the border area the Assami behind the border police station almost Kuntra Mani Hangbagi area Manipur Police would have the trust trust like the border the police Hamnungam Deva Maram the insurgency the Punbarakana Punmunuga and the mine Amakata Meva and the Mashidi the Punamak cleared over Yam Shena I call that Nations so what border no lero police ki personnel sing na koi integrity de ki nimase Union Home Minister Amit Shah in the central leaders in the no integrity de traba anti national group sandarba drugs ki kanula ron kambu sandarba du ergadi central government na thajero adu madu idanta so appreciate we adu honorable Union Home Minister Amit Shah ji bu so anana tagasari
Manipur University ki campus ta leiriba army camp asi miyamna pambagi matung ina athubada hongdoktuna atopa mafam amada sanaba Manipur ki chief minister na phongdokre amadi Myanmar ga tainaba border da police outpost kuntra mari thamnaba home minister na ayaba pirakpa lekibaga loinana masina border asida illegal oiba thabak thoram sing thengnabada chauna mateng panglagani haina Manipur ki chief minister nongthombam birena phongdokre wafam asi ngasi Assam Rifles amadi Manipur University anina khusamnaduna Palace Compound da Leiba City Convention Center da pangthokiba Future Ready Manipur Looking Beyond Ethnicity and Insurgency haiba hiramda North East Seminar lising ani kunithoi thauramga mari leinana phongdokibani Thauram aduda Manipur gi MLA sing DZ Assam Rifles IG Assam Rifles South loinana Assam Rifles ki tongan ba makok thongba singgi Manipur University gi Vice Chancellor yauna tongan ba maru eba mioi sing amadi maheroi sing susar yakhi Thauram aduga mari leinana en birena makha taraduna hai aikoi yekna banate furup kanglup naiba wakhalona chawkhat khongthang purakpada thingtha hanbani jingtam thong mana hanba amadi khenaba leitana tangdu leitana chawkhat khongthang purakpa haibasi BJP lenga ki pandamni masi pumnamak oithoknaba paliba lenga asina go to hills go to village na chingba khongthang kaya paikhatuna leptana thabak thoram kaya changsili Army yauna tongan balebak asigi forces sing amadi miyangi marakta hana leramba mityeng amagi wakhalonda sing hongdokpa matam oire amadi miyangi marakta afaba wakhalon sagatuna hana leinaramba aranba mityeng sing adu hongdokpagi matam oire leibak asigi oina chawkhat khongthang gidamak aikoi amata oina thaudang loba mathautai loinana ek is policy na chingba ahongba khongthang kaya purakliba asida lebak asigi awang nongpok state singi oina fangfam thokpa khudong chaba sing lauduna chawkhat khongthang puraknaba hotnaba tangai fade kunai asigi tunglam chat lepka dauriba lamdam asigi naha singna lakadoriba ahongba sing asigi maramda wakhal lok sing tansinba mathautai haina so phongdokhi That now Assam Rifle, only Assam Rifle is looking for borders. Our border with Myanmar is around 398 kilometers. Only we are depending on Assam Rifle. Now, after my request to the Honorable Union Home Minister, the Home Minister has accepted and conveyed to open 34 police outposts along with the border of the Myanmar, and it will definitely help in tackling with the illegal drugs or illegal immigrants or whatever the illegal armed trades, and it will also help to the Assam Rifles. The government has thus rightfully given a huge push for development of Northeast to fulfill its vision, and it is the responsibility of all stakeholders in this region to grab this opportunity and transform Northeast from its earlier state of neglect and isolation into an economically and socially vibrant. Handak lengak na inner line permit yaudaba permit ki matam helaba mitop sing fagatuna kota puthokuna paikhat fam thokpa thabak paikhalakpa JCILPS na thagat phongdo I adubu hairiba thabak asina Manipur gi kachin koya yauna paikhatuna kanglon lana changsilakpa mitop sing khandokpa mathau tai haina JCILPS ki convener Fulindron Kosam na phongdokre kaisa pata leiba JCILPS ki loisangda lup asigi thaumi kaya na saru yaduna pangthokpa pawgi mifam amada makhak na hai lengak na ngaihak ki oina akak na ba mafam khara khaktadagi mitop singi yangsin bagi mahota paksana mafam khudingi thabak asi chathaba chungani ngasi maksu lanai company amadi mioi kaya na mapandagi lakpa mitop singi permit yaudana thabak suhanba yumda lehenba kaya lairi JCILPS na hanadagi tanuna lakpa Manipurda NRC tauba Population Commission lingba amadi ILPS gi best year lising ama chamapan yakai matoida ohenba haiba asi khongfam lengdana lairi lengak na Population Commission lingnaba ayaba pikibadi laire adubu mating leiba amakpa leitaba mioi khaktamak khanduna commission asida thabak tawhanduna lamdam asigi yelhomi sing khanbada achowa thongtang lohhanningi haina mahakna makha takhi Lairiba adungba moigi bharada santoiba natragana tongan ba adungba company bi thamiba any sector singa natraga labor singa thamiba adungba yumbu singa do hairiba makoina lairiba tenan singa do bharada le mi singa maduna kanano madu ILP pipe ra natraga foreigner haimna singa se
pangpu lena government matam san report pi pi pathu tai loina loina na koi ram Manipur da leiba koi gi mayam sing ase nong te nong di koi se mang ba ya wi film da koi culture da tradition da mayam ma koi se norm da society da mayam koi mang e duna koi sa gi wa culture le bu lena na yam na koi chu bu nom ba yam na mating thok ba nisan sa sa da ba yam active pai ba dung khal gi koi jati mo mi na si aduga miot mian cham yam na yot thidra ba yam da Manipur se ma se kan ma lena na koi punna Manipur gi future le ba dung Manipur ma wena na ba koi kudung mo na si Imphal West ki thangmaiban watham leirak ki lambi gi nak yeta challiba nala quality yaudabana maram oiraga fivam tadriba asi mari leinaba singna yangsinriba fawba lambi asi thinglagani haina lekai miyam na horakre watham leirak meira paibi gi member watham thaibe mana haikibada chanba loishindana thamliba nala asi sizinadringaida kaiba horakle amaromda nala chanba loidana lambi semba horakpa asi matau karamna paikhalakliba thabakno haina hangkri Thamaiban Improvement Club ki General Secretary El Sulin na hai lambi asi matam kuina sem bidaba na lakmani adubu handak lengak na lambi asi sem lagani hai na hairakpada lengak lekai miyam na harawa poknaki adubu lambi asigi nak yeta chaliba nala asi fan leiti haiduna loshindana mamaiga mabok makoka challaga mayaidadi chandana thamni challiba khara asisu quality yaudabana lambi semba haurakpada kaiba yaurakle lambi asi koilas tharaga su nala asina matik chadabana ising tungsillaga kuina chatloidaba maram challiba nala asi quality leina chanba losillaga koilas thabagi thabak asi paikhat piu haina taksinki mayam gi lekai gi phanabagi damakta ni koina koi awa puna makhanga chuksangba se lakpani ba ado hojik koilas tharani na hawgale nung saiba khopa kadikra to khla yam harawi khoi adubu drain si chandana kamai koilas thaduino ba hanagi drain si puthadan leiba drain si chandadi chorok si loina nem thare adum hanagi hamu tarani akhoi gi drain je kaira ba sidabu akhoi kamai tor koilas thanduino ba aduna akhoi koilas thabu su thingjinjare mitar chani changwa ki lambi sang nala sida mayai da na tongkhalaba matai mandai kuthara leire awang na chender maning na chender mathum khangdaba sisi manadre koi mari no engineer na yengchen bidabra karina lo khangde masi mo koi yengchen ningi yaraga di lambi si yam thune sembiu nala ji yam thuna thu matam no sembiu quality yaun biu adu lambi kola san biu sine koi na haje dina nala semjingai da lambi sem khopado tawbiganu Haukiba October 13 ki numidang pung mapal makhairom tabada Sagobal Nepra Major Laikaida Leba Chongtha Mocha gi yumda sakangdaba singna nongmai kapsil number bu yaning daba fongdoktuna Nepra Major Pukri Mapal Community Hall da wakat mi fam kre wakat mi fam aduda tonga ba play card sing season aki loinana Laikai gi mioi singna saru yaki Nungaina daba fana leiraga su wari sanaraga tathok tasin tausi yumda nongmai kapsil lamnaga chen kibat nungaiti haina wakat mifam aduda saru yakibi yumbu chong tham mochagi loinabi huidrom surbalana fongdoki yumlakta nongmai kapsinduna mi siba yaba thabak chatharamba kanana karigidamak chatharambano sengdokpira u haina su mahakna makataki ꯐꯠꯇꯕꯁꯤ ꯋꯥꯏ ꯁꯤꯖꯟꯕ ꯍꯥꯏꯇꯥꯔꯦ ꯆꯥꯏꯔꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯊꯦꯡꯅꯔꯛꯄꯅꯤ ꯀꯩꯝꯇ ꯂꯩꯇꯦ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯁꯤꯃꯅ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯈꯜꯂꯨꯕ ꯑꯝꯇ ꯂꯩꯇꯦ ꯆꯤꯡꯅꯕꯁꯨ ꯁꯥꯎꯅꯤꯡꯕꯁꯨ ꯑꯝꯇ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯇꯧꯕ ꯑꯣꯏꯔꯒꯁꯨꯀꯣ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯏꯪꯅ ꯆꯤꯛꯅ ꯑꯃꯒ ꯇꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯅꯣꯡꯃꯩꯒꯤ ꯆꯦ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯅ ꯂꯩꯔꯒꯁꯨ ꯏꯔꯦꯟꯖꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯒꯀꯣ ꯅꯨꯡꯉꯥꯏꯇꯕꯅ ꯀꯩꯅꯣ ꯑꯐꯕꯅ ꯀꯩꯅꯣ ꯍꯥꯏꯗꯣ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯅ Yelhomi Kanminasi Haiba Hiramda Kairang Khomidok Gram Panchayat Asinduna Khomidok Amadi Khabai Soigi Vara San Bamafam Singda Ain Kaina Mitop Miancha Lebra Haibasi Survey Amazatakre Yumthong Kuding Chatuna Chatakiba Survey Adu Haingangi PS ki team Amadi Gram Panchayat Asigi Mioi Kayana Saru Yaduna Pangthokibani Survey Asiga Mari Lenana Gram Panchayat Asigi Pradhan Jesambam Nurjama na Fongdokibada Manipur gi Chief Minister N Birena Mitop Miancha Lehendaba Yelhomi Singtagi Oiba Lamdam Ama Ohenbagi Wakalonda Jangsilakliba Thabak Thoram Singbu Mapung Fana Saugatuna Laikai Mianga Loinana Survey Asi Chatabani Haina Fongdoki Kairang Gram Panchayat Asina Konba Mafam Amatada Ain Kaina Saktak che yaudana mitop miancha amata lehenbiganu hainasu mahakna appeal tawki amadi lepa leitana chathagadawriba survey asi hena mai paknaba gram panchayat asigi miyeng makhada team ama semduna yengsinbagi thabak chatharagani hairi
ꯈꯕꯩꯁꯣꯏꯗꯒꯤ ꯀꯣꯟꯇꯦꯅꯔ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯇꯥꯡꯀꯛ ꯑꯃꯈꯛ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯒꯣꯕꯔꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯅ तसेंगा याम कुमना पंचायत ने थिजर कांदा अखोई कायरम खोमिदो ग्राम पंचायत की एरिया मन दो रम दबा अखोई वाईओसी अखोई खुराई हाइबा अदुगी अखोई ग्राउंड अखोई अंग काइना सिंग मागी जगह ओइबा अदुंबा एरिया म खक्तगी अखोई लमलाई पीएस न कनो तौखिबनी माउ पिकअप तौखिबनी तंगाई फदना अखोई कायरम खोमिदो जीपी की मन गोर मगदे हंगां पीएस सु माउ पिकअप तौरमदोनी एरिया तोंगान तोंगान मनीना अदमाइन तौखिबसिमा मणिपुर मियाम दा अखोई सेंदोसगे खबैसोगी जगहदी ओइ हरगसु हारिबा एरिया चप चाप मसाना लेबा जगह लोहा की टीना की गुराउंड मफम सिदी अखोई यूरिडिक्शन से अखोई लमलाई पीएस की ओइबा अमसुंग अंगोंलाई की जगह वाईओसी ग्राउंड की अदुम मफम जगह अम खक्तगी माबु अदुमाइन तौर फाखिबनी हाइबो मफम सिमा थमजगे थांगता थाबुंगा मरी लेना KIMACS की मिनिंग मखादा थांगता डे ऑब्जर्वेशन कमिटी ना लेप्तना होखिबा अक्टोबर 13 हौदना लाकदौरिबा नोवेम्बर 15 फाउबा थाबुम अमा चुपना थांगता फॉर एन इथिकल वे ऑफ लिविंग हाइबा पांदमदा चथरकलिबा असिगी सरुक अमा ओइना ngasi marini chanba numita पौराबीदा लेबा लमजिंग मैरा सिंदम संग स्कूलदा अवेयरनेस प्रोग्राम अमा पांगथोखरे ngasi थौरम अदुदा स्कूल असिगी फाउंडर सेक्रेटरी एन इबोमचा मैते RK सदानंदा वाइस प्रिंसिपल अमसुंग लेतानथेम दामेंद्रो मैते चेयरमैन थांगता डे ऑब्जर्वेशन कमिटी अमदी स्कूल असिगी क्लास 9 अमसुंग 10 की महैरोय सिंगना सरुक याखी थौरम अदुदा लेतानथेम दामेंद्रो मैते चेयरमैन थांगता डे ऑब्जर्वेशन कमिटी ना फोंदोखिबदा महै मसिंग तमलिबा असि सुपनगे लेंगा की थबक अमखक फंगननबा नते तुंगलमचत की दमक अफबा अचुंबा असेंबा अमदी मतिंग लेबा खुनाई अमा सेमगतपदा मदुगी चपचाबा फिरेप अदु लौबा ngamnanabani maram asina mahairoigi punsirolda एखोइना तमगदबा महै असि लाइरिकता याउरिबा असि खकनते खुनाई असिदा लेरिबा अखंग अहै अहल लमन कयादगिसु अहेनबा वाखल लौसिंग कया तानगदबनी अमसुंग तमगदबनी मसि निंगथिना खंगलबा मतम अमदी थक्खा नाइबा हौना लोंचत नोलुकपा मतौ अमदी इसागी हौरक लोन खंगलबा मतमदता खुनाई असि मतिंग लेबा अमदी मसिदा लेरिबा खुदिंगमक मतिक मयाइ लेबा हाइबबु ओइगदौरिबनी हाइना फोंदोखी जननेता इराबोट मेमोरियल ट्रस्ट JIMET की एडवाइजर ओइबिरंबता नतना जिरीबाम डिस्ट्रिक्ट असिगी तोंगान लुरबा इशू कयादा चिंगमीगी लुचिंगबा अमा ओइना जिरी मियांगा खुसमनदुना चाखतनबा अमदी शांति ओइना लेनबा अचोबा थौदांग लौरंबा जिरीबाम की IB लेकाइदगी हेना वाइपैना मसागी अनाबा अमना मरम ओइरगा था असिगी तांग 13 लेखिदबदा ngasi JIMET की लाइफ टाइम प्रेसिडेंट डॉक्टर चंदम कमल सिंह ना लुचिंगदुना लेखिद्रबगी मयुमदा चतुना इमुंग मनुंगी अवाबतसु सरुक याखरे लोइनना JIMET की एक्स एग्जीक्यूटिव बॉडी ना हेना बाइपैगी मफम द मिनिट अनि तुमिना लेप्तुना अवाब फोंदोखी लोइनना इमुंग मनुंगी अवाबतसु सरुक याबगा लोइनना लेखिद्रबगी थवाइना मपुगी लेकोंदा इंगना चिकना लेरसनु हाइना थौनिखी पावी मरथना अतेमा ब्रेक अमतंग लौमिनसी पोनी टीवीना मखल मथेल की थौरम सिंह संदोक्तुना मियाम की सेवा तौजरी मसिदा हेना माय पाकनबगीदमक पोनी टीवी की यूट्यूब चैनल अमदी फेसबुक पेज ता लाइक अमदी सब्सक्राइब तौबिरो लोइना MCTV की चैनल नंबर 988 अमदी ISCOM की चैनल नंबर 142 दा मियाम ना मीटिंग ताबिदुना मपुंग फाबा चैनल अमा ओहनबियु हेना माय पाकप चैनल अमा ओइनबगीदमक पोनी टीवी की कांटेक्ट नंबर 9362511104 दा कांटेक्ट तौबिरो मखाद पिजरिबा कांटेक्ट नंबर नत्रगा ईमेल असिदा मियामना सजेशन पिबिरकनबा हाजरी मियाम की सजेशन बु खौरांगना नाइजरी ब्रेक की मतुंगदा मयाम तराम ओक्चरी हौजिपाव मखा पिजरी
Chief Minister Nephew Riona Luchingduna Nagaland Government Amadi Ate Atopa Organization Singna Naga issue gi matangda tangtaba waroishin ama puraknaba hotnabada Center dagisu chapmanaba firep ama pirakpa mathau tai haina Mizoram gi Sports Minister Robert Roma via Roitena Fongdokre Dimapurda All Naga College Students Union ANCSU gi Sangabagi Tauramda Roitena Fongdokibada Naga Singna ngalingay hauna politics ka mari lainana khang hairamba asi thagatningai ni amadi matamdugi leramliba tribal group singna British na palingai matamdagi Simon Commission da ningtambagi wakhalon ga mari lainana memorandum amasu pisillam kibani haina minister na fongdokhi India da ningtambagi nongan bada naga independence lauthoki bani haina su fongdokhi Asangi police na Karimganj district tagi mioi ani kro kunlongi heroin powder ga konana fari hairi police na makkoi ani asi Assam Mizoram Tripura gi Tri Junction area dagi fabani hairi fagalaba heroin powder adu soft case chamaga marifutara mari da haplambani amadi chawrakna kg ani makhai rom lumi hairi heroin powder sing adu four wheeler da lolambani amadi Mizoram dagi purakpani hairi faraba mioi sing adu Asangi Karimganj amadi Halikan gi district tagi ni hairi Pagi merathat na tema break amtang laminasi Poni TV na makhal mathel gi thoram sing sandok tuna miyam gi seba tawzari masida hena mai pak na bagi damma Poni TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo Hena mai pak channel ama oina bagi dama Poni TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawramna ngaijari Poni TV na makhal mathel gi thoram sing sandok tuna miyam gi seba tawzari masida hena mai pak na bagi damma Poni TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo Hena mai pak channel ama oina bagi dama Poni TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawramna ngaijari Poni TV na makhal mathel gi thoram sing sandok tuna miyam gi seba tawzari masida hena mai pak na bagi damma Poni TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo
Hena mai pakpa channel ama oinabagidama Pony TV ki contact number 9362511104 da contact tawbiro. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo Hena mai pakpa channel nama oinabagidama Pony TV ki contact number 9362511104 da contact tawbiro. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo Hena mai pakpa channel nama oinabagidama Pony TV ki contact number 9362511104 da contact tawbiro. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo Hena mai pakpa channel nama oinabagidama Pony TV ki contact number 9362511104 da contact tawbiro. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo Hena mai pakpa channel nama oinabagidama Pony TV ki contact number 9362511104 da contact tawbiro. Natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo Hena mai pakpa channel nama oinabagidama Pony TV ki contact number 9362511104 da contact tawbiro. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari.
ꯄꯣꯅꯤ ꯇꯤꯚꯤꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ ꯃꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯂꯣꯏꯅꯅ MCTVꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 988 ꯑꯃꯗꯤ ISCOMꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 142ꯗ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ 9362511104ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯃꯤꯌꯥꯝꯒꯤ ꯁꯖꯦꯁꯟꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ ꯃꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯂꯣꯏꯅꯅ MCTVꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 988 ꯑꯃꯗꯤ ISCOMꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 142ꯗ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ 9362511104ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯃꯤꯌꯥꯝꯒꯤ ꯁꯖꯦꯁꯟꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ ꯃꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯂꯣꯏꯅꯅ MCTVꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 988 ꯑꯃꯗꯤ ISCOMꯒꯤ ꯆꯦꯅꯦल ꯅꯝꯕꯔ 142ꯗ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ 9362511104ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯃꯤꯌꯥꯝꯒꯤ ꯁꯖꯦꯁꯟꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ ꯃꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯂꯣꯏꯅꯅ MCTVꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 988 ꯑꯃꯗꯤ ISCOMꯒꯤ चैनल नंबर 142 दा मियाम न मिटेंग ताबिदुना मपुंग फाबा चैनल अमा ओहनबियु हेन माय पाप चैनल अमा ओइनबगिदमा पोनी टीवी की कांटेक्ट नंबर 9362511104 दा कांटेक्ट तौबिरो मखाद पिजरिबा कांटेक्ट नंबर नत्रगा ईमेल असिदा मियामना सजेशन पिबिरकनबा हाजरी मियाम की सजेशन बु खौरांगना नाइजरी पोनी टीवी ना मखल मथेल की थौरम सिंह संदोक्तुदा मियाम की सेवा तौजरी मसिदा हेना माय पाकनबगिदमक पोनी टीवी की यूट्यूब चैनल अमदी फेसबुक पेज ता लाइक अमदी सब्सक्राइब तौबिरो लोइना MCTV की चैनल नंबर 9 अमदी ISCOM की चैनल नंबर 142 दा मियाम न मीटिंग ताबिदुना मपुंग फाबा चैनल अमा ओहनबियु हेन माय पाप चैनल अमा ओइनबगिदमा पोनी टीवी की कांटेक्ट नंबर 9362511104 दा पोनी टीवी ना मखल मथेल की थौरम सिंह संदोक्तुदा मियाम की सेवा तौजरी मसिदा हेना माय पाकनबगिदमक पोनी टीवी की यूट्यूब चैनल अमदी फेसबुक पेज ता लाइक अमदी सब्सक्राइब तौबिरो लोइना MCTV की चैनल नंबर 988 अमदी ISCOM की चैनल नंबर 142 दा मियाम न मीटिंग ताबिदुना मपुंग फाबा चैनल अमा ओहनबियु हेन माय पाप चैनल अमा ओइनबगिदमा पोनी टीवी की कांटेक्ट नंबर 9362511104 दा कांटेक्ट तौबिरो मखाद पिजरिबा कांटेक्ट नंबर नत्रगा ईमेल असिदा मियामना सजेशन पिबिरकनबा हाजरी मियाम की सजेशन बु खौरांगना नाइजरी
ब्रेक की मतुंग दा मयाम तराम ओक्चरी हौजी पाम खा पिजरी असम दा मियोय अनि लाल होंगलुक का समदरंबदगी पुलिस ना फारे हाइरी फारी बमियोय अनि असी अल कीदा सपोर्ट तौबा Ansarullah Bangla Team ABT ga samnarambani hairi makoi ani asi mamangda Assam da terror outfit ka samnarambaga mari leinana mioi mari faki baga nonganbada fagatpa ngamkibani hairi police tagi fangba report ki matung ina mioi sing adu Assam gi manung channa leiba Barpeta Tamulpur amadi Nalbari districts da red sathakibada fagatpa ngamkibani hairi Assam police na April thadagi terror unit sing fagatpa hokibani amadi hojik fawbada mioi nifu manga Assam gi tongan ba mafam sing dagi fagat kre hairi faraba mioi sing adu Assam gi lanai gi oina hangba madrasa da wazaw oiba amadi mosque da imams oina leiba singni hairi Matam kharagi mamangdagi thiba khangdana lerakhiba mountaineer Tapimra amadi mahaki assistant Niku Dao ga loina khiba polam khara search amadi rescue personnel singna camp ani dagi chatharaga leiba Arunachal Pradesh ki manung channa leiba East Kameng district ki Mount Kyari Satam dagi fagat khre Kyari Satam dagi fangkre thiba khangdana lekhiba mountaineer singi polam sing adu an un manung da kupsanduna leirambani hairi Hariba mountaineer sing asitha anigi mamangdagi thiba khangdana lerakibani amadi makoigi potlam sing adu search amadi rescue personnel singna hokiba ninthaukaba numita fangkibani hairi Arunachal Pradesh tagi Mount Everest kaba ngamkiba ahanba mountaineer oriba Tapimra amadi mahaki assistant Niku Dao asi August ki tang 13 tagi thiba khangdana lerakibani hairi makoi asi Arunachal Pradesh ki khwaidagi wangba ching Mount Kyari Satam Kaba Chatkibada Thaudo Asi Thokibani Hairi Kashmir gi Sofian da Thabak Suduna Leiba Mioi Ani Bom Pokhai Halaga Hatkibada Jenaba Laskar-e Taiba gi hybrid terrorist Imran Basir Lalholuf amagi security force singagi marakta khothoknabada lekidre Kashmir da numit kharani gi mamangda micham kaya ama hatkiba adugi matungda Jammu Kashmir gi Sofian gi manung chanba Naugam da Thaudo Asi Thokibani loinana mafam adudagi nongmai amadi nongmai maru sing fagatpa ngamki hairi India da nupi angang sing da leptana miot minai kaya chathaba nupi oibigi ikai khumnaba manghanbagi thaudo kaya lepa leitana hengalakli masigi manung channa ngarang Delhi dagi chahi nifu rom surabi nupi ama mioi mangana Ghaziabad tagi faraga numit nini chupna gang rap amadi otpi nei biraba matungda hondok lamba thengnabadagi laikat nari Ghaziabad Superintendent of Police Nipun Agarwal na Delhi taba Ghaziabad ki Ashram lambi da nupi ama taduna leire haiba pau fangbadagi police sing chatuna yengsinki maduda nupi asi yamna tamthiba maongda ihingna hing marakta masa manunga yot yauna leiramba thengnaki nupi adu GTB hospital da laikat nanaba pukhatuna complaint su register toki laibak thiba thodok asi mayok nariba nupi adugi complaint gi matung inna maha Ghaziabad ta birthday party ama yauraba matungda mayumda hanaba bus ngairingai da car ama laktuna car aduda tonglakpa makhoi mangana mahak punamduna faraga puraba matungda mafam amada puduna mahakpu numit nini chupna nupi oibigi ikai khumnaba manghan bata natana mahakpu otpi neibiki hairi thaudok asida chenaba mioi manga mak nupi asigi lamgi matangda yanadaba mioi singni amadi makhoi mari di fagatpa ngamle nupi asi hojik aruwa fibamda leiri hairi Hanagi Union Minister Mallikarjun Kharge Congress Party ki anoba president oina khankhre tha asigi tang 13 pangthokiba All India Congress ki presidential mikalda Mallikarjun Kharge na and Sasi Tharoor na akanba lamdam lamba tokhi loinana Mallikarjun Kharge na voter 18,435 ki manungda vote 8,893 fangduna mikal asida mai pakhi Sasi Tharoor na supnagi vote masing 1,000 supna hofut 12 khak fangki Union Health Ministry gi data gi matung inna India da hokiba pung kunmari asida nongna COVID-19 positive oiba mioi 1,556 thengnakhre mioi 2,238 na laina asida gi fagatki amadi mioi 10 na lekidre masiga tharaga hojik fawbada laichet asina maram oiraga lekidaba migi masik punna la manga 19,556 oikibaga loinana hojik India da COVID anaduna leibagi migi masingna 19,556 oiri Positivity rate na chada 10.9
taret manga oiki amasung fagatpagi changna chada marifutara nipan dasmik taret taru oiki. Health Ministry gi matung ina hojik faubada laina asidagi ngakthoknaba leibak asigi oina Kro Chani ga tara mapan hena COVID vaccine kapthokre hairi. Raichit asina lekidaba mioi tara asi Kerala dagi mioi taru, Maharashtra dagi mioi ani amasung Haryana amadi West Bengal dagi mioi amamamni. Kudo International Federation of India gi midiyang makhada Gujarat na yumbu oiduna chatliba October 13 dagi kuntra fauba Yuka Tarsadia University Vordoli Surat Gujarat ta pangthok katawriba Fort Akshay Kumar Kudo International Tournament lising ani kunithoi kunhumdoi tarahumdoi Kudo tarahumdoi Kudo National Tournament lising ani kunithoi kunhumdoi amadi Third Kudo Federation Cup lising ani kunithoi kunhumdoi da saryagadaba Manipur gi sanaroi kunmari amadi official ahum ngasi Imphal thadokre. Manipur gi Kudo team adu Kudo Association of Manipur gi President Dr. Huidrom Romen na Kumalampak Sports Complex tagi lamthaki. Namthabagi tharumda Kudo International Federation of India gi North East gi Technical Director Marangthem Deven, Kudo Association of Manipur gi Advisor Kyosi Tala Ahmad, Vice President Singh Sorokhaiba Rajeshwar Amadi, Kangujam Babu, CC Higher Secondary School Imphal gi Lecturer RK Romila Susar Yaki. Kudo Association of Manipur gi General Secretary L. Singhajit na Team Coast, P. Prem Kumar na Team Manager Amadi, and Washington Maitay na Official Oina Kongset Asida Saruyari. Losilak padamaru iba pao amka hanapizari. Handak lawrak kadawriba thabak singgi damak lupa ama fawwa pibiganu thabak haidoktana namsinduna thambak ngambra ning si haina Chief Minister na fongdokre. Manipur University ki campus da lairiba Army camp athubada hongdoktuna atopa mafam amada sana ba hotnaragani haina Chief Minister na fongdokre. India da hokiba pung kunmari da nauna COVID-19 positive oiba mioi lising ama jama panifu taruk thengnakre mioi lising ani jamri ga tara tare na laina asidagi fagatki amadi mioi tara na lekidre. Namidang Wairang ki Pony News mi ang tabi ba mayang pumnamapu amuka hana kurumzari.